ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯆꯍꯤ 4-5 ꯑꯩꯈꯣꯏ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯌꯥꯝ ꯊꯣꯛꯏ꯫ ꯚꯤꯗꯤꯑꯣ ꯐꯖꯗꯕ ꯃꯌꯥꯝ ꯑꯃ ꯚꯥꯏꯔꯦꯜ ꯑꯣꯏꯕ, ꯑꯗꯩ ꯐꯣꯇꯣꯒ ꯀꯩ ꯍꯥꯏꯅꯤ ꯌꯥꯝꯅ ꯂꯝ ꯍꯦꯟꯕꯒꯤ ꯇꯥꯏꯞꯇ ꯁꯨꯝ ꯎꯈꯠꯂꯛꯄꯗ ꯃꯩꯇꯩ ꯅꯨꯄꯤ ꯉꯥꯛꯇ ꯁꯨꯝ ꯃꯊꯪ ꯚꯥꯏꯔꯦꯜ ꯆꯠꯈꯠꯂꯛꯄꯁꯤꯗꯤ ꯃꯩꯇꯩ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦꯀꯣ꯫ ꯍꯧꯖꯤꯛꯃꯛꯁꯨ ꯀꯅꯥꯅꯣ ꯃꯤꯒꯤ ꯃꯊꯕꯥꯛ ꯃꯇꯨ ꯍꯧꯕꯗ ꯉꯥꯊꯔꯨꯏ ꯍꯥꯏꯕ꯭ꯔꯥ ꯊꯦꯡꯖꯤꯜꯂꯨꯏ ꯍꯥꯏꯕ꯭ꯔꯥꯀꯣ ꯃꯌꯥꯝ ꯆꯪꯗꯅ ꯑꯃꯨꯛ ꯁꯥꯎꯅ ꯈꯣꯠꯅꯗꯅ ꯇꯧꯏ꯫ ꯑꯗꯨ ꯅꯪꯅ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯇꯧꯅꯤꯡꯉꯒꯁꯨ ꯍꯣꯏ ꯇꯨꯃꯤꯟꯅ ꯇꯧꯔꯨꯔꯣ, ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯑꯗꯨꯃꯥꯏꯅ ꯎꯠꯊꯣꯔꯛꯏꯗꯣ ꯌꯦꯡꯉꯣ, ꯃꯌꯥꯝꯁꯤꯒꯤ ꯏज्ꯖꯠꯁꯦ ꯂꯣꯏ ꯂꯣꯏꯔꯦ꯫ ꯑꯗꯩ ꯈꯤꯇꯪꯁꯨ ꯈꯟꯕꯤꯕ ꯌꯥꯏꯀꯣ, ꯅꯈꯥ ꯇꯥꯕ ꯃꯌꯥꯝ ꯂꯩꯔꯤ, ꯅꯪꯅ ꯇꯧꯔꯤ ꯄꯣꯠꯇꯣ ꯐꯕꯣꯏ ꯅꯤꯡꯗꯅ ꯑꯃꯨꯛ ꯃꯇꯨꯡ ꯏꯟꯅꯔꯒ ꯇꯧꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯍꯣꯏ ꯅꯗꯥꯎ ꯌꯥꯗꯗꯅ ꯑꯩꯅ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯕꯨꯗꯤ ꯅꯉꯣꯟꯗ ꯇꯥꯔꯦ, ꯅꯪ ꯈꯛꯀꯤ ꯋꯥꯔꯤꯕꯨꯗꯤ ꯅꯠꯇꯦ, ꯃꯌꯥꯝ ꯃꯃꯥꯡꯗ ꯃꯌꯥꯝ ꯌꯥꯎꯈ꯭ꯔꯦ꯫ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯤꯒꯤ ꯊꯕꯛ ꯍꯥꯏꯇꯥꯔꯦꯅꯦ, ꯌꯥꯝ ꯍꯪꯒꯣꯏꯕ ꯊꯕꯛꯇꯣ ꯑꯃꯨꯛ ꯇꯧꯔꯒ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯔꯗ꯭ꯔꯥ, ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯥꯁꯦ ꯃꯔꯥꯏꯕꯛ ꯊꯤꯔꯦ ꯀꯥꯏꯅ ꯈꯜꯂꯒ ꯑꯃꯨꯛ ꯕꯦꯀꯤꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯩꯗꯤ ꯍꯥꯏꯕ ꯊꯣꯛꯇꯦꯕ ꯇꯁꯦꯡꯅ, ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯂꯩꯕꯗ ꯁꯦꯠꯄ ꯗ꯭ꯔꯦꯁꯇꯣ ꯑꯗꯨꯒꯤ ꯇꯥꯏꯞꯇꯒ ꯁꯦꯠꯂꯒ ꯑꯃꯨꯛ ꯊꯥꯒꯠꯂꯛꯑꯦꯕꯀꯣ꯫ ꯑꯩ ꯌꯦꯡꯉꯦ ꯐꯣꯟ, ꯑꯁ ꯑꯩ ꯁꯨꯝ ꯈꯠꯄꯅꯤ ꯈꯪꯕ꯭ꯔꯥ, ꯀꯩꯅꯣ ꯃꯥ ꯇꯧꯔꯤꯁꯤ, ꯀꯩꯅꯣ ꯃꯥꯏꯁꯦ ꯀꯔꯥꯏ ꯄꯥꯜꯂꯤꯖꯥꯠꯅꯣ ꯀꯥꯏ꯫ ꯃꯤꯑꯣꯏꯕꯁꯦ ꯑꯃꯨꯔꯛ ꯁꯣꯏꯈ꯭ꯔꯒꯗꯤ ꯈꯤꯇꯪ ꯍꯟꯗꯥꯅꯅ ꯂꯩꯔꯒꯗꯤ ꯃꯤꯅꯁꯨ ꯅꯨꯡꯁꯤꯗꯅꯀꯣ꯫ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯁꯦ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯤꯗ ꯃꯤꯅ ꯅꯨꯡꯁꯤꯗ꯭ꯔꯤꯉꯩ, ꯃꯤꯅ ꯊꯤꯅ ꯉꯥꯡꯉꯤꯉꯩ ꯅꯨꯡꯉꯥꯏꯕꯒꯤ ꯃꯑꯣꯡ ꯑꯃ ꯖꯨꯛꯆꯤ ꯖꯨꯛꯇꯥꯝ ꯇꯧꯔꯕ ꯀꯥꯏꯅ ꯈꯜꯂꯦꯕꯀꯣ꯫ ꯑꯗꯨꯃꯛꯁꯨ ꯑꯩ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯑꯗꯣ ꯈꯪꯗꯦ ꯀꯃꯥꯏꯅ ꯍꯥꯏꯅꯤꯀꯣ, ꯑꯩꯅ ꯄꯨꯔꯛꯏꯕ ꯋꯥꯔꯤꯃꯛꯀꯤ ꯋꯥꯔꯤꯗꯥꯅꯦꯀꯣ, ꯇꯜꯂꯦ ꯑꯣꯏꯕ ꯁꯩꯇ ꯑꯣꯏꯕ ꯌꯥꯝ꯫ ꯑꯗꯣ ꯐꯥꯒꯤꯁꯨ ꯐꯥꯒꯤꯅꯤ, ꯒ꯭ꯌꯥꯟ ꯈꯤꯇꯪꯗꯤ ꯇꯥꯃꯤꯟꯅꯁꯤ꯫ ꯑꯩꯈꯣꯏ ꯃꯩꯇꯩ ꯅꯨꯄꯥꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝ ꯉꯥꯎꯁꯟꯅꯔꯒꯦ, ꯑꯐꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯦ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ, ꯅꯨꯡꯉꯥꯏꯖꯗꯦꯕꯀꯣ꯫ ꯍꯣꯏ ꯃꯇꯥꯡ ꯃꯇꯝꯅ ꯌꯥꯗꯕꯅꯤ, ꯑꯗꯨꯕꯨ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ ꯍꯥꯏꯖꯔꯤ꯫ ꯐꯔꯦ, ꯑꯩ ꯋꯥꯔꯤꯔꯣꯝꯗ ꯂꯥꯛꯆꯒꯦ꯫ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯀꯣ ꯋꯥꯔꯤ ꯑꯃꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯃꯥꯁꯦ ꯃꯥꯁꯇꯔꯁꯦ ꯂꯣꯏꯔꯒ ꯑꯗꯨꯝ ꯂꯩꯕꯀꯣ, ꯊꯕꯛꯇꯤ ꯐꯪꯗꯕ꯫ ꯑꯗꯨꯝ ꯌꯨꯝꯗ ꯑꯗꯨꯝ ꯂꯩ, ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯃꯥ ꯊꯕꯛꯁꯦ ꯁꯨꯗꯦ꯫ ꯑꯗꯨꯝ ꯑꯋꯥꯕꯁꯦ ꯀꯌꯥ ꯈꯪꯍꯟꯗꯦ ꯃꯣꯏꯒꯤ ꯏꯃꯨꯡꯁꯦ ꯌꯥꯝ ꯀꯥ ꯍꯦꯟꯅꯃꯛ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨꯅ ꯑꯃꯅꯤ, ꯃꯣꯏ ꯕꯕꯥꯒꯤꯀꯣ ꯊꯥꯒꯤ ꯁꯦꯂꯔꯤꯗꯨꯅ ꯑꯗꯨꯝ ꯀꯣꯟꯅꯕꯅꯤꯅꯀꯣ, ꯑꯗꯨꯝ ꯏꯃꯨꯡꯗ ꯍꯥꯏꯅꯤꯡꯕꯀꯣ ꯃꯥꯒꯤ ꯂꯧꯅꯤꯡꯕ ꯁꯦꯜ ꯅꯨꯡꯗꯣ ꯂꯧꯔꯒ ꯂꯩ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯒꯤ ꯃꯌꯥꯝꯕꯁꯦ ꯃꯥꯁꯨ ꯅꯨꯄꯤ ꯊꯤꯔꯦ, ꯃꯆꯥ ꯌꯥꯎꯔꯦꯕꯀꯣ꯫ ꯑꯗꯣ ꯃꯆꯥ ꯌꯥꯎꯔꯦ, ꯃꯣꯏꯁꯨ ꯑꯗꯨꯝ ꯂꯩꯃꯤꯟꯅꯩ꯫ ꯃꯥꯒꯤ ꯃꯌꯥꯝꯕꯁꯤꯁꯨ ꯊꯕꯛ ꯇꯧꯗꯦꯕ, ꯁꯦꯜ ꯊꯣꯛꯄ ꯊꯕꯛ ꯇꯧꯗꯦ꯫ ꯑꯗꯨꯒ ꯃꯇꯩꯃꯁꯦ ꯃꯥꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯖꯣꯕ ꯑꯃꯈꯛ ꯇꯧꯖꯩꯀꯣ, ꯑꯉꯥꯡ ꯑꯃ ꯌꯥꯎꯈꯤꯕꯗꯩ ꯃꯥꯁꯨ ꯄꯩꯁꯥꯗꯣ ꯈꯤꯇꯪ ꯃꯈꯨꯠꯇ painingꯕꯗꯒꯤ ꯇꯧꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯒꯤ ꯃꯃꯥꯁꯦ ꯃꯣꯏ ꯏꯃꯨꯡꯁꯤꯒꯤ ꯑꯣꯏꯅ ꯈꯔ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯁꯦ ꯌꯥꯝꯅ ꯀꯟꯖꯩꯕ, ꯂꯥꯏꯁꯦ ꯈꯔ ꯍꯦꯟꯅ ꯅꯤꯡꯖꯕ ꯍꯥꯏꯇꯥꯔꯦꯅꯦ꯫ ꯁꯥ ꯉꯥꯒ ꯆꯥꯔꯒꯀꯣ ꯏꯔꯨꯖꯊꯣꯛꯇ꯭ꯔꯗꯤ ꯌꯥꯗꯕꯤ, ꯑꯗꯒꯤ ꯆꯥꯛꯁꯪꯗ ꯀꯩꯗ ꯑꯩꯈꯣꯏꯒꯤ ꯁꯥ ꯅꯨꯡ ꯊꯣꯡꯖꯟꯕ ꯌꯥꯗꯕꯤ ꯌꯥꯝꯅ ꯇꯧꯖꯩ꯫ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯒꯤ ꯃꯇꯩꯃꯁꯦ ꯃꯥꯁꯨ ꯑꯗꯨꯝ ꯃꯇꯝꯁꯤꯒꯤ ꯅꯨꯄꯤꯅꯤ, ꯁꯥ ꯌꯦꯟ ꯆꯥ ꯈꯣꯠꯇꯅ ꯇꯧꯏꯀꯣ, ꯖꯤꯕꯅꯤꯅ ꯆꯥꯅꯤꯡꯕꯅꯤꯅ ꯆꯥꯔꯒꯁꯨ ꯃꯥꯒ ꯃꯌꯥꯝꯕꯒ ꯂꯨꯍꯣꯡꯉꯕ ꯃꯇꯨꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤꯗꯤ ꯃꯇꯩꯃꯁꯤꯒꯤꯗꯤ ꯃꯅꯦꯝꯄꯣꯛ ꯇꯥꯔꯦꯀꯣ, ꯃꯅꯦꯝꯄꯣꯛꯁꯤꯅ ꯊꯣꯡꯖꯟꯕ ꯌꯥꯗꯦ, ꯆꯥꯁꯟꯕ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯃꯇꯩꯃꯁꯦ ꯑꯗꯨꯝ ꯃꯦꯆꯤꯌꯔ ꯑꯣꯏꯅ ꯃꯌꯨꯝ ꯄꯥꯜꯂꯛꯄꯩꯔ ꯀꯩꯅꯣ ꯃꯥꯗꯤ ꯍꯩꯌꯦꯕ, ꯑꯗꯨꯝ ꯃꯅꯦꯝꯁꯤꯒꯤ ꯌꯥꯅꯕ ꯆꯠꯂꯤ, ꯃꯅꯦꯝꯁꯤꯅ ꯉꯥꯡꯉꯒꯁꯨ ꯃꯥ ꯈꯨꯝꯗ ꯌꯥꯗꯕ ꯇꯥꯏꯃꯤꯡꯗ ꯃꯥ ꯈꯨꯝꯃꯦ, ꯑꯗꯨꯝ ꯈꯥꯡꯕ ꯍꯩ ꯍꯥꯏꯇꯥꯔꯦꯅꯦ꯫ ꯆꯥꯒꯅꯨ ꯍꯥꯏꯕ ꯄꯣꯠꯇꯨ ꯆꯥꯁꯟꯗꯦ, ꯍꯣꯏ ꯂꯣꯟꯅ ꯊꯨꯞꯅꯀꯣ ꯂꯩꯔꯒ ꯍꯣꯇꯦꯜꯗꯩ ꯀꯩꯗꯩ ꯍꯥꯏꯐꯦꯠ ꯂꯩꯔ ꯈꯣꯠꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯥꯗꯅ ꯈꯣꯠꯇꯅ ꯇꯧꯋꯤ꯫ ꯑꯗꯩ ꯃꯌꯥꯝꯕꯅꯁꯨ ꯍꯦꯛ ꯃꯇꯦꯡ ꯄꯥꯡꯕꯤ, ꯃꯇꯩꯃꯅ ꯆꯥꯕꯗ ꯅꯪ ꯀꯩ ꯆꯥꯅꯤꯡꯉꯤ, ꯑꯩ ꯑꯁꯥꯏꯐꯥꯎ ꯆꯠꯊꯣꯛꯄꯗ ꯂꯩꯔꯛꯀꯦ, ꯆꯥꯛꯁꯪꯗ ꯀꯩꯗ ꯊꯣꯡꯉ ꯆꯥ ꯌꯥꯗ꯭ꯔꯕꯅꯤꯅ ꯅꯪ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯣꯏꯅꯖꯩꯌꯦ꯫ ꯅꯨꯡꯁꯤꯅꯅ ꯑꯗꯨꯝ ꯃꯇꯩꯃꯁꯤꯁꯨ ꯑꯗꯨꯝ ꯐꯖꯅ ꯂꯣꯏꯅꯩꯌꯦꯕꯀꯣ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯃꯥꯁꯨ ꯄꯥꯈꯪꯅꯤꯅ ꯀꯣꯏꯕ ꯉꯥꯎꯕ ꯂꯥꯡꯕ ꯑꯗꯨꯝ ꯆꯠꯆꯩ ꯉꯥꯎꯖꯩꯀꯣ꯫ ꯑꯗꯨꯒ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤꯗꯁꯨ ꯃꯥꯁꯨ ꯑꯗꯨꯝ ꯃꯣꯏ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯑꯩꯈꯣꯏ ꯏꯃꯨꯡꯗꯤ ꯑꯗꯨꯝ ꯍꯥꯏ, ꯃꯥꯁꯨ ꯑꯩꯈꯣꯏ ꯏꯃꯨꯡꯗꯤ ꯂꯥꯏ ꯈꯔ ꯅꯤꯡꯉꯤ, ꯌꯦꯟ ꯊꯣꯡꯕꯒꯨꯝꯕ ꯑꯗꯨꯝ ꯉꯥꯅꯨ ꯊꯣꯡꯕꯒꯨꯝꯕꯁꯦ ꯆꯥꯁꯟꯕꯁꯨ ꯌꯥꯗꯦ, ꯊꯣꯡꯖꯟꯕꯁꯨ ꯌꯥꯗꯦ ꯀꯥꯏ ꯊꯃꯣꯏ ꯁꯦꯡꯅꯗꯤ ꯑꯗꯨꯝ ꯍꯥꯏꯌꯦꯕ ꯃꯥꯁꯦ꯫ ꯂꯩꯃꯤꯟꯅꯗꯧꯔꯤꯅꯤ, ꯑꯗꯣ ꯏꯃꯥꯁꯤꯒꯤ ꯃꯑꯣꯡꯁꯤꯒ ꯑꯃꯨꯛ ꯀꯥꯏꯅ ꯈꯤꯇꯪ ꯃꯥꯅ ꯂꯧꯒꯦ ꯈꯟꯖꯕ ꯅꯨꯄꯤꯗꯗꯤ ꯍꯥꯏꯖꯒꯦ, ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯆꯥꯁꯟꯕ ꯊꯣꯡꯖꯟꯕ ꯌꯥꯗꯦ ꯀꯥꯏꯅ ꯍꯥꯏꯕꯗꯨꯗꯀꯣ ꯇꯟꯗꯅ ꯇꯣꯛꯈꯤꯕꯁꯨ ꯌꯥꯎꯏ, ꯑꯗꯨꯒ ꯃꯥꯅ ꯄꯥꯝꯗꯕ ꯑꯣꯔ ꯅꯨꯄꯤꯗꯨꯅ ꯄꯥꯝꯃꯛꯇꯕꯁꯨ ꯌꯥꯎꯏ꯫ ꯁꯤꯗꯩꯁꯤꯗ ꯅꯣꯡꯃ ꯀꯃꯥꯏꯅ ꯇꯧꯒꯦꯗꯀꯣ, ꯃꯣꯏꯒ ꯃꯥꯁꯇꯔ ꯇꯧꯃꯤꯟꯅꯔꯛꯄ ꯃꯃꯥꯟꯅꯕꯤ ꯑꯃ ꯃꯣꯏꯗ ꯁꯨꯝ ꯀꯣꯏꯕ ꯆꯠꯄꯁꯦ ꯌꯥꯎꯁꯪꯅꯤꯀꯣ, ꯌꯥꯎꯁꯪꯒꯤ
nakateng ko paisa kra hapo sakana bagi hai habet koi boina lao hai mamana bisida hojiki nupa se mamana bisika chatpane da chatpa kansida khoi mamana bise ko hojiki mamana bise madi kaino tawba natte sorok da ban thatpa khotpa adumaya thawoina tawbudi natte ko sum chak chana doine khotoine paisa hapo kaina adum just friend amo ina yamna close oina tinabadu da moisu koi boina lakpagi hapiramge kaina changakpadune changakpasida ko hojiki nupa sina nupi ma uyas nupi se masa se paraga yam wange bako ngawe kuchuje ta ngawro ngawe yam thina dum phajabido bishunga se kayo tawba natri kogi bishum phoiba khotpado du tawba nate ta sing hai ga nupi se yam angang ne ba ko chawba luidribe angang ne chawre kan bagi wangjabagi wani yengbada satkalakbada ngai ba leirang sidi aduki matik phajaidana ko aduna mahaksu inkhalakwa matam oibanina aduki matik phajaba sida hojiki nubasna dum thamoida kainom phaujabado aini he haibu waido ting lawam phawda khabra aishu thamoida ting lawam phawgi bako aduna ne hairise ada phawgi bista mase yenge ko yenga mana mamana bistaga hai pisa de piramanu misida kanano mana kaina sum hangbodo akoida dai macha jingni sini da dai di cousin nai ta moi sagai dugi cousin jingi macha ne hai ko aduga moiga master tawmina ban pisindi hojiki nupi macha se ko sisi mani tare mana ad imau nupi thoise wangbude ngonde helabani kan hai re ko do wari watai khra sanaraga ma se hale ko yaksang se halaga ma se ngasai gi yaksang koire ngaure adu orga so thamoida tinglawim thengna ma se naitaba khangdabdo mase mamana bisa call tore ko mamana bisa call tore ma hai sai angang doi haibiro sine mamana bisa hai kaina ngang do yam thi angang ni kemta khangba natre nangna do mai hai do angang se manghan biram doi ra hai bai tai mi phajaba do mamong ni pitho emni na ada yam ke na mong do thamjabani chawre kan bagi wani ato atang ni yam lu na su tawbane adu nupa na hagi wakhan se changhaningde hoi haima budi mo na mayam hai mase masaka phajabani ne sumaina hai pe chatpada school da su kai da su complaint charam nupa mayam sina kai ni mayam dagi tom thin ngai bi ai tare ne phajabata ko aduna nang kitang di khallu kholu angang diam oiribani tuga magi khangna chana babudi leite angang oiribani na khoina ko hende kholande na haije ko mamana bisina aduna pasina hai mama te asai yam te inungshire mana ngai hai matam de ngai ge asai sim ma jam pamjore nang su khangi duni khoi duni ka hai ada hojiki mama na bisina hai ebo ko nang hoi kori de ko into ba du tokna gra bai se nang nem tanagi dai ne kai mamang gi ex ki wari ga se dum puthora aga nangai mama na bisina ko dum hojiki nu pasina ko dum wa se thaidu eba amtang di kai na ga hoi number send the pv yo ko piu guys ma di phone pai da bani ka angang sida nang hai du bo kai na ga hainare ga ma sam tang di hai bi yo phone tang pa hello na yam phajana dum te ko suya ya de ko adu hojiki nu pasina mama na bisai na bu tam phatta ko ta nang ai pukse ba khang da ba kai mana sum mana hanjan hai bu da mama na bisin nungai ta ba do ko mama na bisin jus mana so ai hai dra ga di mama na bisina yam phattana khangi batare na khanbadagi ko mana angang ni pimsa se pahele bako pahelaga wari se sanare da sanar kanda khogi hojiki nupi macha sigi moi machi ko ma ga pokmina ba machi ge number se pi e da khoche na pai dra kanda inon da dumarta phau ke kholake ga hai sumaina dum khra nushina ba hawe unabadi kaya unade unabagi matam su leite mi angang ni na ko pausi su kaya phauna ba ngamdabado mi machi su phone paraga machi na yama matam da season bani mana lon tumina ngihangyak season bani aduna nupasi gi thamoshi da yam penja dabado khwaidagi pamjabi khwaidagi nungsijabi maga dum pau phongna phangdab se nungaite manai ai nangi phone ampere ke tumina payo sineba hojiki nupi macha si jo hai ko harau hoi kaina ga ingkhalakwa matam gi mobile phone amga paining bi do tawe ada ai noi gi keno duka nene duka tholo ko khoi imana bi duka tholo duka ai pira gi khola gi en hai ad mayan toroga numidang wai ma ko chapo ka se da ma le ka ada madiam angang ni na chocolate ka se saningam ni kai khan bi chocolate ka sa tang ba lei re ko ada pira ma ga ko mane si ka thole da changre changudagi dum phone se awari mak sanadra ka su dum pa hem bi je tawe ba
ꯅꯨꯄꯥꯁꯤꯅ ꯐꯣꯟ ꯑꯗꯨꯝ ꯄꯥꯏꯍꯜꯂꯤꯁꯤꯅ ꯌꯥꯝ ꯀꯜꯂꯛꯆꯕꯗꯣ ꯌꯥꯝ ꯈꯝꯃꯟꯖꯕꯗꯣ ꯌꯥꯝ ꯅꯨꯡꯁꯤꯖꯔꯕꯗꯣ ꯀꯣ ꯑꯗꯨꯒꯤ ꯑꯗꯨꯝꯒ ꯄꯥꯏꯍꯜꯂꯒ ꯂꯩ ꯃꯣꯏ ꯏꯃꯨꯡꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯃꯥꯅ ꯂꯥꯏꯔꯤꯛ ꯄꯥꯗꯦ ꯉꯥꯡꯕ ꯀꯣ ꯑꯗꯨꯒ ꯀꯦꯗꯤ ꯈꯔ ꯀꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯃꯆꯥꯁꯦ ꯃꯥ ꯆꯥꯛ ꯏꯁꯤꯡ ꯊꯣꯏꯗꯣꯛꯅ ꯊꯣꯡꯗꯦ ꯑꯆꯥꯄꯣꯠꯅ ꯄꯨꯛ ꯊꯟꯖꯕ ꯅꯨꯄꯤ ꯃꯆꯥꯅꯦꯕ ꯆꯥꯛ ꯏꯁꯤꯡꯒ ꯊꯑꯣꯏꯅ ꯆꯥꯗꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯝꯇ ꯌꯥꯎꯕ ꯅꯠꯇꯦ ꯃꯥꯏꯕꯨ ꯇꯨꯞ ꯍꯥꯏꯐꯦꯠ ꯊꯥꯔꯝꯕ꯭ꯔꯥ ꯑꯗꯨꯒ ꯋꯥꯏꯔꯝꯒ ꯍꯥꯏꯐꯦꯠ ꯁꯤꯖꯜꯂꯝꯕ꯭ꯔꯥ ꯑꯇꯩ ꯃꯇꯝꯗꯤ ꯂꯥꯏꯔꯤꯛ ꯄꯥꯔꯤꯅꯤ ꯇ꯭ꯌꯨꯁꯟ ꯆꯠꯂꯤꯅꯤ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯖꯕꯤ ꯅꯨꯄꯤ ꯃꯆꯥꯅꯤ ꯁꯨꯃꯥꯏꯅ ꯀꯦꯅ ꯃꯧꯅ ꯌꯣꯛꯄꯁꯤꯅꯁꯨꯔ ꯈꯪꯗꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯅꯨꯡꯁꯤꯕꯗꯒꯤ ꯀꯜꯂꯛꯏꯔ ꯈꯝꯕꯜꯂꯤꯔ ꯀꯩꯅꯣꯝꯃ ꯅꯨꯡꯁꯤꯕ ꯍꯦꯟꯀꯠꯂꯤꯔ ꯃꯉꯣꯟꯗ ꯐꯤꯜ ꯑꯃ ꯐꯥꯎꯋꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯩ ꯃꯥꯅ ꯑꯗꯨꯝ ꯈꯟꯖꯕ ꯍꯥꯏꯔꯒꯗꯤ ꯃꯥꯁꯦ ꯁꯨꯝ ꯆꯥꯎꯈꯠꯂꯛꯑꯅꯤ ꯁꯨꯝ ꯐꯖꯔꯛꯑꯒꯗꯤ ꯌꯦꯡꯉꯣ ꯃꯥꯗꯤ ꯑꯗꯨꯝ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩ ꯍꯥꯏꯀꯣ ꯃꯣꯏ ꯁ꯭ꯀꯨꯜꯗꯁꯨ ꯃꯃꯥꯟꯅꯕꯗꯩ ꯀꯩꯗꯩ ꯁꯦꯅꯤꯌꯔꯗꯒꯤ ꯖꯨꯅꯤꯌꯔꯗꯩ ꯃꯥꯁꯦ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩ ꯍꯥꯏ ꯑꯁ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯀꯥꯏꯅ ꯄꯥꯈꯠꯆꯕꯗꯣ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥꯁꯤꯅꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯝ ꯐꯗꯅ ꯏꯔꯥꯡ ꯐꯂꯥꯡ ꯀꯩꯝꯇ ꯌꯥꯎꯗꯕ ꯃꯤ ꯑꯣꯏꯔꯒꯗꯤ ꯈꯤꯇꯪ ꯑꯃꯨꯛ ꯍꯦꯛ ꯅꯦꯅꯥ ꯇꯥꯖꯒꯗꯕ ꯑꯗꯨꯃꯛꯁꯨ ꯑꯣꯏꯗ꯭ꯔꯕꯀꯣ ꯏꯔꯥꯡ ꯐꯂꯥꯡꯒ ꯈꯔ ꯍꯦꯛ ꯌꯥꯎꯔꯒ ꯑꯗꯨꯝ ꯈꯤꯇꯪ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯝ ꯅꯨꯄꯥ ꯀꯣꯏꯖꯕꯤꯗꯣ ꯑꯗꯨ ꯑꯣꯏꯕꯒꯤ ꯃꯥꯁꯦ ꯌꯥꯝ ꯄꯥꯈꯠꯄ ꯍꯦꯟꯃꯟꯕꯗꯣꯀꯣ ꯑꯗꯩ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯍꯥꯏꯌꯦꯀꯣ ꯅꯪ ꯀꯣꯏꯕ ꯆꯠꯅꯤꯡꯗ꯭ꯔꯣꯅ ꯅꯨꯄꯤ ꯃꯆꯥ ꯆꯠꯅꯤꯡꯉꯦ ꯁꯤꯅꯦꯕ ꯀꯥꯏ ꯆꯠꯁꯤꯒꯦ ꯀꯥꯏꯅ ꯈꯟꯅꯩ ꯃꯇꯝꯁꯤꯗ ꯆꯠꯈꯤꯕꯁꯦ ꯏꯀꯣ ꯒꯥꯔꯗꯦꯟꯁꯦ ꯌꯥꯝ ꯊꯤꯅ ꯃꯃꯤꯡ ꯆꯠꯂꯦ ꯍꯥꯏ ꯃꯇꯝꯗꯨꯗ ꯑꯗ ꯆꯠꯁꯦꯅ ꯍꯥꯏꯀꯣ ꯍꯥꯏꯌꯦ ꯅꯨꯄꯥꯁꯤꯅ ꯅꯪ ꯅꯊꯟꯗ ꯊꯣꯛꯂꯛꯑꯣꯅ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯑꯁ ꯑꯗꯨꯗꯤ ꯌꯥꯔꯣꯏ ꯀꯃꯥꯏꯅ ꯊꯣꯛꯂꯛꯇꯣꯏꯅꯣ ꯑꯩꯅ ꯍꯥꯏ ꯑꯗ ꯅꯪ ꯇ꯭ꯌꯨꯁꯟ ꯆꯠꯄ ꯁꯥꯔꯒꯀꯣ ꯊꯣꯛꯂꯛꯑꯣꯗꯣ ꯏꯕꯥꯅꯤ ꯆꯠꯂꯨꯁꯦ ꯁꯤꯅꯦꯕ ꯑꯗ ꯇ꯭ꯌꯨꯁꯟ ꯆꯠꯄꯗꯤ ꯌꯥꯔꯣꯏ ꯄꯨꯡ ꯌꯥꯝ ꯇꯦꯜꯂꯤ ꯈꯣꯠꯂꯤꯅ ꯍꯥꯏ ꯑꯗꯩ ꯁ꯭ꯀꯨꯜ ꯆꯠꯄ ꯁꯥꯔꯒ ꯊꯣꯛꯂꯛꯑꯣ ꯍꯥꯏꯔꯦꯀꯣ ꯑꯗꯩ ꯃꯥꯁꯦ ꯁ꯭ꯀꯨꯜ ꯕꯦꯒꯁꯤꯗꯀꯣ ꯃꯥ ꯗ꯭ꯔꯦꯁꯁꯦ ꯍꯥꯞꯄꯤꯖꯥ ꯑꯣꯏꯔꯦ ꯍꯥꯞꯄꯒ ꯄ꯭ꯂꯥꯟꯒ ꯇꯧꯅꯔꯦ ꯅꯨꯄꯥꯁꯤꯒ ꯅꯨꯄꯤꯁꯤꯒ ꯇꯧꯔꯀꯥꯟꯁꯤꯗ ꯁ꯭ꯀꯨꯜꯗꯒꯤ ꯈꯔ ꯍꯦꯟꯇꯣꯛꯑꯀꯥꯟꯁꯤꯗ ꯅꯨꯄꯤꯁꯦ ꯉꯥꯏꯔꯝꯃꯦꯀꯣ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯃꯥꯏ ꯒꯥꯔꯤꯁꯤꯗ ꯍꯥꯞꯄꯒ ꯆꯠꯂꯒ ꯃꯣꯏꯁꯦ ꯗ꯭ꯔꯦꯁ ꯍꯣꯡꯇꯣꯛꯑꯀꯥꯟꯁꯤꯗꯀꯣ ꯍꯣꯕꯦꯒ ꯇꯧꯔꯒ ꯆꯠꯂꯦ ꯑꯗ ꯏꯀꯣ ꯒꯥꯔꯗꯦꯟꯁꯤ ꯆꯠꯄꯁꯤꯗꯀꯣ ꯌꯥꯝ ꯁꯥꯡꯉꯦ ꯍꯥꯏ ꯃꯣꯏꯗ ꯏꯀꯣ ꯒꯥꯔꯗꯦꯟ ꯇꯥꯟꯅ ꯆꯠꯄꯁꯦ ꯆꯠꯂꯤꯗꯣ ꯕꯥꯏꯛꯇꯅꯦꯕ ꯕꯥꯏꯛꯇꯒ ꯑꯣꯏꯕꯅꯤ ꯃꯤꯅ ꯈꯪꯈꯤꯅꯤ ꯀꯥꯏꯅꯒꯀꯣ ꯂꯛꯅꯔꯒ ꯅꯨꯄꯥꯁꯤꯅ ꯃꯤ ꯈꯪꯈꯤꯅꯤ ꯀꯣꯜꯂꯛꯑꯣ ꯀꯥꯏꯅ ꯍꯥꯏꯌꯦ ꯈꯪꯕ꯭ꯔꯥ ꯃꯥ ꯍꯦꯛ ꯄꯦꯝꯃ ꯀꯣꯜꯂꯦꯌꯦ ꯅꯨꯄꯤ ꯃꯆꯥꯁꯤꯁꯨ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯐꯤ ꯑꯄꯥꯕꯀꯣ ꯆꯨꯅꯤꯌꯥꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯒ ꯃꯃꯥꯏ ꯃꯃꯤꯠꯁꯦ ꯂꯣꯏ ꯈꯨꯝꯖꯤꯜꯂꯦ ꯍꯥꯏꯗꯤ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯁ꯭ꯀꯨꯜ ꯆꯠꯂꯒ ꯑꯗꯨꯃꯥꯏꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯆꯠꯄꯅꯤꯅ ꯈꯪꯅꯕ ꯃꯤ ꯎꯒꯗ꯭ꯔꯥ ꯀꯥꯏꯅ ꯌꯥꯝ ꯄꯥꯈꯠꯆꯕꯗꯣ ꯑꯗꯣ ꯃꯃꯥꯏ ꯃꯃꯤꯠꯁꯦ ꯂꯣꯏ ꯈꯨꯝꯖꯤꯜꯂꯒꯀꯣ ꯃꯉꯣꯟꯗꯒ ꯀꯣꯜꯂꯒ ꯆꯠꯂꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏ ꯍꯥꯏꯀꯣ ꯅꯨꯡꯁꯤꯕꯤ ꯃꯥꯅ ꯏꯅꯥꯛꯇ ꯂꯩꯕꯒꯤ ꯈꯨꯅꯨꯡꯉꯥꯏꯁꯤꯗꯤꯀꯣ ꯏꯁꯣꯔꯅ ꯏꯅꯥꯛꯇ ꯂꯩꯕꯕꯨꯗꯤꯅꯦ ꯇꯁꯦꯡꯅ ꯏꯁꯣꯔꯅ ꯏꯅꯥꯛꯇ ꯐꯝꯃꯒꯅꯦ ꯅꯪ ꯑꯄꯥꯝꯕ ꯕꯣꯔ ꯅꯤꯖꯔꯣ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯅꯨꯡꯉꯥꯏ ꯍꯥꯏ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕꯤ ꯃꯥꯅ ꯕꯥꯏꯛ ꯃꯅꯤꯡꯗꯒ ꯅꯞꯄꯒꯀꯣ ꯂꯥꯛꯄꯁꯦ ꯀꯃꯦꯟꯇ ꯊꯝꯕꯤꯔꯝꯃꯨꯀꯣ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯗꯣ ꯌꯥꯝ ꯍꯥꯏꯅꯗꯥꯏꯅꯦ ꯁꯨꯃꯥꯏꯅ ꯌꯧꯔꯦ ꯏꯀꯣ ꯒꯥꯔꯗꯦꯟꯁꯦ ꯊꯤꯅ ꯐꯖꯩ ꯍꯥꯏꯀꯣ ꯃꯇꯝꯗꯨꯗꯀꯣ ꯍꯧꯖꯤꯛꯇꯤ ꯈꯪꯗꯦ ꯍꯥꯏ ꯃꯇꯝꯗꯨꯗ ꯐꯖꯕꯁꯦ ꯑꯩꯈꯣꯏꯒꯤ ꯎ ꯋꯥꯒꯁꯦ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯋꯦ ꯁꯦꯝꯒꯠꯄꯗꯣ ꯑꯗꯨꯝ ꯀꯨꯏꯕꯖꯥꯠꯅꯤꯗ ꯌꯥꯝ ꯃꯔꯥꯡ ꯀꯥꯏ ꯍꯥꯏꯀꯣ ꯏꯀꯣ ꯒꯥꯔꯗꯦꯟꯁꯦ ꯑꯗ ꯃꯔꯥꯡꯒ ꯐꯖꯅ ꯀꯥꯏꯌꯦꯗ ꯃꯇꯝꯗꯨꯗ ꯆꯠꯄꯗꯀꯣ ꯑꯩꯈꯣꯏꯒꯤ ꯍꯥꯎ ꯁꯅꯥꯔꯩꯁꯦ ꯁꯥꯠꯂꯦ ꯑꯗꯨꯒ ꯀꯔꯤ lei ꯃꯅꯥꯅꯣꯗꯤ ꯈꯪꯗꯦ ꯍꯥꯏꯕꯀꯣ ꯑꯩꯈꯣꯏꯒꯤ ꯂꯩꯁꯦ ꯒ꯭ꯔꯤꯟ ꯑꯣꯏꯔꯒ ꯃꯌꯥꯏꯁꯤꯗ pink colorꯁꯨ ꯃꯥꯜꯂꯦ ꯑꯗꯨꯒ red colorꯁꯨ ꯃꯥꯜꯂꯦ ꯃꯌꯥꯏꯗ ꯁꯨꯃꯥꯏꯅ ꯂꯥꯡꯂꯞꯀ ꯆꯦꯟꯕ ꯂꯩꯒꯁꯤꯅ ꯑꯗꯨꯒꯨꯝꯕꯒꯁꯦ ꯍꯧꯋꯦ ꯍꯥꯏꯕꯀꯣ ꯌꯥꯝ ꯐꯖꯕꯗꯣ ꯌꯦꯡꯕ ꯀꯥꯟꯁꯤꯗꯀꯣ ꯍꯥꯎ ꯁꯅꯥꯔꯩꯁꯤꯁꯨ ꯄꯔꯦꯡꯒ ꯀꯩꯅꯣ ꯇꯧꯕꯗꯣ ꯊꯥꯏ ꯍꯥꯏꯌꯦ ꯊꯥꯔꯀꯥꯟꯁꯤꯗ ꯑꯗꯨ ꯃꯌꯥꯝꯗꯣ ꯄꯔꯦꯡꯒ ꯎꯔꯛꯄꯗꯨꯗ ꯌꯥꯝ ꯐꯖꯕꯗꯣ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥꯁꯤꯅꯒ ꯍꯔꯥꯎꯖꯕꯗꯣ ꯒꯥꯔꯗꯦꯟ ꯂꯝꯗ ꯆꯠꯂꯒ ꯀꯦꯕꯣꯏ ꯀꯩꯕꯣꯏ ꯄꯨꯔꯥ ꯃꯉꯛꯀꯥꯗꯣ ꯀꯩꯅꯣ ꯇꯧꯗ ꯃꯈꯥꯗ ꯁꯨꯡꯌꯦꯡ ꯌꯦꯡꯗ꯭ꯔꯕ ꯃꯊꯛꯇ ꯃꯌꯦꯛ ꯁꯦꯡꯅꯒ ꯄꯥꯏꯔꯤꯕ ꯂꯩꯆꯤꯟ ꯀꯣ ꯑꯇꯤꯌꯥ ꯎ ꯋꯥ ꯄꯥꯝꯕꯤꯗ ꯃꯌꯥꯝ ꯃꯊꯛꯇꯒ ꯁꯨꯃꯥꯏꯅꯒ ꯌꯦꯡꯈꯠꯂꯒ ꯌꯥꯝ ꯐꯖꯕꯗꯣ ꯃꯥꯅ ꯍꯔꯥꯎꯖꯕꯗꯣ ꯐꯖꯕ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕꯤ ꯃꯥꯅ ꯃꯃꯤꯠ ꯇꯔꯥꯎꯕꯤꯗꯨꯅꯒ ꯍꯥꯏꯐꯦꯠꯀ ꯇꯤꯡꯉꯛꯀ ꯌꯦꯡꯕꯗ ꯅꯨꯄꯥ ꯃꯥꯒꯤ ꯊꯃꯣꯏꯗꯣ ꯂꯩꯕꯥꯛ ꯃꯈꯥ ꯇꯥꯊꯣꯛꯈꯤꯗꯅ ꯑꯃꯨꯛ ꯈꯨꯜꯂꯒ ꯍꯥꯞꯆꯟꯅꯒꯤ ꯍꯥꯏꯌꯦ ꯑꯗ ꯑꯆꯥꯄꯣꯠꯀꯁꯦ ꯀꯩ ꯆꯥꯅꯤꯡꯉꯤꯒ ꯍꯥꯏꯌꯦꯀꯣ ꯅꯨꯄꯤ ꯃꯆꯥꯁꯦ ꯏꯀꯥꯏꯖꯕꯗꯣꯀꯣ ꯆꯥꯅꯤꯡꯗꯦ ꯀꯥꯏꯅ ꯍꯥꯏꯖꯟꯅꯩꯌꯦ ꯈꯪꯕ꯭ꯔꯦ ꯅꯪ ꯆꯥꯅꯤꯡꯕ ꯑꯃ ꯍꯥꯏꯌꯣ ꯑꯩ ꯂꯩꯕꯤꯗꯣꯏꯅꯤ ꯀꯥꯏ ꯑꯗꯒꯤ ꯈꯨꯠꯀꯥꯁꯦ ꯄꯥꯏꯒꯦ ꯇꯧꯕꯖꯥꯠꯅꯤꯗ ꯅꯨꯄꯥꯗꯣ ꯆꯍꯤꯗꯤ ꯈꯔꯗꯤ ꯈꯦꯠꯅꯔꯕꯅꯤꯅꯀꯣ
ꯈꯒꯁꯦ ꯄꯥꯏꯒ ꯆꯠꯆꯅꯤꯡꯕꯗꯣ ꯈ꯭ꯋꯥꯏꯗꯩ ꯐꯖꯕꯤ ꯃꯥꯁꯦ ꯑꯩꯒꯤꯅꯤ ꯀꯥꯏ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯤ ꯌꯥꯝ ꯄꯣꯡꯖꯅꯤꯡꯕꯗꯣ ꯌꯥꯝ ꯐꯟꯖꯅꯤꯡꯕꯗꯣ ꯑꯗꯨꯃꯛꯅ ꯃꯥꯁꯦ ꯍꯦꯛꯇ ꯀꯩꯅꯣ ꯇꯧꯗꯅ ꯌꯥꯝꯅ ꯃꯁꯥ ꯃꯎ ꯐꯗꯅ ꯖꯤꯝ ꯅꯨꯡ ꯄꯥꯏꯕ ꯃꯤꯗꯤ ꯅꯠꯇꯦ ꯍꯣꯏ ꯌꯥꯝ ꯅꯨꯄꯥꯗꯁꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯄꯤꯛꯄꯃꯛꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯋꯥꯡꯕꯃꯛꯁꯨ ꯅꯠꯇꯦ ꯀꯨꯆꯨ ꯌꯥꯝ ꯉꯧꯋꯤꯀꯣ ꯅꯨꯄꯥ ꯑꯃꯁꯨ ꯀꯨꯆꯨꯗꯤ ꯌꯥꯝ ꯉꯧꯋꯤ ꯑꯗꯨꯒ ꯃꯥꯒꯤ ꯁꯦꯞꯁꯦ ꯀꯩꯅꯣꯅꯤ ꯌꯦꯔꯨꯝꯒꯤ ꯁꯦꯞꯅꯦ ꯍꯥꯏ ꯐꯖꯕꯅ ꯂꯣꯏꯔꯝꯃꯅꯤ ꯌꯦꯔꯨꯝꯒꯤ ꯁꯦꯞꯇꯤ ꯑꯩꯗꯤ ꯄꯥꯝꯗꯤꯌꯦ ꯑꯗꯨꯒꯤ ꯁꯦꯞ ꯑꯣꯏ ꯍꯥꯏꯕꯀꯣ ꯑꯗꯣ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯈꯤꯇꯪ ꯀꯣꯛꯇꯣꯜ ꯂꯩꯕꯩ ꯇꯥꯏꯞꯇ ꯇꯧꯕꯗꯣ ꯃꯉꯣꯟꯗ ꯌꯥꯝ ꯋꯥꯡꯉꯦ ꯍꯥꯏꯕꯀꯣ ꯅꯨꯄꯤ ꯃꯆꯥꯁꯦ ꯑꯗꯣ ꯃꯥꯒꯤꯅꯦꯅ ꯈꯜꯂꯒ ꯌꯥꯝꯅ ꯄꯣꯡꯅ ꯐꯟꯅ ꯆꯠꯆꯅꯤꯡꯕꯗꯣ ꯅꯨꯄꯤ ꯃꯆꯥꯁꯤꯅꯗꯤ ꯈꯨꯠꯀ ꯄꯥꯏ ꯌꯥꯔꯛꯇꯕꯗꯣ ꯄꯗ꯭ꯔꯛ ꯄꯗ꯭ꯔꯛꯀ ꯀꯟꯊꯠꯂꯛꯄꯗꯣ ꯈꯪꯕ꯭ꯔꯥ ꯃꯤꯁꯨ ꯄꯤꯌꯔꯀꯣ ꯏꯀꯣ ꯒꯥꯔꯗꯦꯟꯗꯒ ꯂꯥꯛꯄꯁꯦ ꯎꯈꯤꯕ ꯀꯥꯟꯗ ꯃꯥꯁꯦ ꯏꯀꯥꯏꯗꯅꯀꯣ ꯏꯀꯥꯏ ꯈꯥꯡꯗꯒꯤ ꯃꯥꯁꯦ ꯁꯝꯒꯁꯦ ꯍꯣꯠꯈꯤꯕꯒ ꯌꯥꯎꯋꯦ ꯍꯥꯏꯌꯦ ꯑꯗ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯀꯣ ꯌꯥꯝ ꯊꯤꯅ ꯍꯔꯥꯎꯋꯦ ꯑꯗꯨꯒ ꯁ꯭ꯀꯨꯜ ꯇꯥꯏꯃꯤꯡ ꯌꯧꯔꯛꯇꯣꯔꯦ ꯍꯥꯏ ꯀꯥꯟꯗ ꯄꯥꯈꯠꯄꯗꯣ ꯃꯣꯏꯕꯥꯅꯤꯗꯤ ꯒꯥꯔꯗꯦꯟꯗꯨꯗ ꯔꯣꯃꯥꯟꯁ ꯇꯧꯔ ꯂꯩꯈꯥꯏꯔꯒ ꯁ꯭ꯀꯨꯜ ꯇꯥꯏꯃꯤꯡ ꯂꯣꯏꯔꯛꯇꯣꯔꯦ ꯍꯥꯏ ꯀꯥꯟꯗ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯄꯥꯈꯠꯇꯅꯒ ꯇꯧꯕꯗꯣ ꯃꯥꯁꯦ ꯍꯨꯃꯥꯡꯅ ꯄꯤꯛ ꯀꯥꯏ ꯑꯗꯩ ꯕꯥꯏꯛꯇꯒ ꯇꯣꯡꯕꯁꯦ ꯊꯧꯔꯣ ꯀꯥꯏꯅ ꯊꯨꯅ ꯊꯧꯔꯣ ꯀꯥꯏꯅꯒ ꯍꯥꯏꯕ ꯊꯧꯕ ꯑꯁ ꯒꯥꯔꯤꯒꯁꯦ ꯀꯟꯅ ꯊꯧꯋꯦ ꯍꯥꯏꯔꯀꯣ ꯁꯨꯃꯥꯏꯅꯒ ꯌꯥꯝ ꯊꯤꯅꯒ ꯅꯨꯡꯁꯤꯅꯩꯀꯣ ꯑꯆꯥꯄꯣꯠꯀꯁꯦ ꯂꯩꯕꯤꯗꯅ ꯈꯣꯠꯄꯤꯗꯅ ꯇꯧꯋꯦ ꯑꯗꯩ ꯌꯨꯝꯗ ꯍꯜꯂ ꯅꯪ ꯐꯥꯕ꯭ꯔꯣ ꯈꯣꯠꯄ꯭ꯔꯣꯁꯦ ꯅꯣꯏ ꯃꯥꯍꯣꯏꯅ ꯀꯥꯏꯅꯒ ꯍꯪꯉꯦ ꯑꯩꯈꯣꯏ ꯃꯥꯍꯣꯏꯅꯗꯤ ꯐꯥꯗꯦ ꯑꯩꯈꯣꯏ ꯆꯦꯅ ꯐꯥꯏ ꯑꯩꯈꯣꯏ ꯆꯦꯅ ꯆꯩꯌꯦ ꯑꯆꯥꯄꯣꯠꯇꯣ ꯆꯥꯃꯤꯟꯅꯔꯤꯅꯦ ꯍꯥꯏꯗꯣꯛꯀꯅꯣ ꯍꯥꯏ ꯑꯩꯈꯣꯏ ꯆꯦꯅ ꯍꯥꯏꯗꯣꯛꯑꯣꯏ ꯍꯥꯏ ꯀꯥꯏꯅꯒ ꯇꯧꯔꯒꯀꯣ ꯅꯨꯡꯁꯤꯅꯔꯦꯀꯣ ꯐꯖꯅ ꯅꯨꯡꯁꯤꯅꯔꯦ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯅꯨꯄꯤ ꯃꯆꯥꯁꯦ ꯃꯥꯁꯨ ꯏꯟꯈꯠꯂꯛꯄꯤ ꯃꯇꯝ ꯑꯣꯏꯕꯅꯦ ꯃꯥꯁꯦ ꯅꯨꯄꯥꯁꯨ ꯑꯗꯨꯝ ꯈꯔ ꯀꯣꯏꯕꯖꯥꯠꯅꯤꯗꯀꯣ ꯑꯗꯨꯃꯛꯅ ꯅꯨꯄꯥ ꯀꯣꯏꯕ ꯆꯠꯇꯅ ꯎꯅꯗꯅ ꯇꯧꯕꯒꯤꯗꯤ ꯅꯠꯇꯕ ꯑꯗꯨ ꯁ꯭ꯀꯨꯜꯗ ꯑꯣꯏꯔꯁꯨ ꯁ꯭ꯀꯨꯜꯗ ꯑꯗꯨꯝ ꯍꯥꯏꯔꯛꯄꯤ ꯇꯨꯏꯁꯟ ꯃꯐꯝꯗ ꯑꯣꯏꯔꯁꯨ ꯇꯨꯏꯁꯟ ꯃꯐꯝꯗ ꯑꯗꯨꯝ ꯍꯥꯏꯔꯛꯄꯤ ꯂꯩꯀꯥꯏꯗ ꯑꯣꯏꯔꯁꯨ ꯂꯩꯀꯥꯏꯗ ꯑꯗꯨꯝ ꯍꯥꯏꯔꯛꯄꯤ ꯉꯁꯥꯏ ꯃꯥꯗꯤ ꯌꯥꯝ ꯐꯖꯕꯗꯣꯀꯣ ꯑꯗꯩ ꯐꯣꯜ ꯋꯥꯏꯇꯤꯡꯁꯦꯀꯣ ꯑꯗꯨꯝ ꯂꯩꯈꯠꯂꯛꯄꯤꯒ ꯇꯧꯋꯦꯕ ꯁꯥꯎꯅꯤꯡꯉꯦ ꯅꯨꯄꯥꯁꯦꯀꯣ ꯃꯥ ꯈꯜꯂꯦ ꯑꯍꯥꯟꯕꯗ ꯃꯥꯅ ꯅꯨꯄꯤ ꯃꯆꯥꯁꯦ ꯅꯨꯡꯁꯤꯖꯕꯒꯤ ꯋꯥꯅꯤ ꯃꯤꯒꯤ ꯃꯆꯥꯗꯣ ꯃꯥꯏ ꯃꯅꯥꯛꯇ ꯗꯥꯏꯔꯦꯛ ꯊꯝꯃꯒꯦ ꯈꯣꯠꯂꯒꯦ ꯀꯥꯏꯅ ꯈꯟꯗꯦ ꯃꯤꯒꯤꯁꯨ ꯂꯨꯅ ꯆꯥꯅ ꯊꯝꯖꯕꯅꯤ나 ꯃꯣꯏꯕꯥꯅꯤ ꯑꯗꯨꯝ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯔꯒꯗꯤ ꯑꯩꯁꯨ ꯏꯁꯥꯒ ꯆꯥꯟꯅꯕ ꯊꯕꯛ ꯑꯃ ꯐꯪꯗ꯭ꯔꯤꯕꯅꯤꯅ ꯃꯥꯕꯨ ꯑꯗꯨꯝ ꯉꯥꯏꯒꯦꯗ ꯀꯥꯏꯅꯗꯤ ꯈꯜꯂꯦ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯗ ꯀꯜꯂꯛꯄ ꯈꯝꯕꯟꯕ ꯑꯁꯤꯁꯨ ꯌꯥꯎꯁꯜꯂꯛꯄꯅꯤꯅ ꯃꯥꯁꯦ ꯊꯝꯅꯤꯡꯉꯛꯇ꯭ꯔꯦꯅꯦ ꯅꯨꯄꯤ ꯃꯆꯥꯁꯦ ꯃꯌꯨꯝꯁꯤꯗ ꯃꯥꯁꯦ ꯆꯦꯟꯅꯤꯡꯉꯛꯑꯦꯕꯀꯣ ꯃꯥꯅ ꯍꯥꯏ ꯅꯨꯄꯤ ꯃꯆꯥꯁꯤꯗ ꯅꯪ ꯑꯩꯅ ꯁꯥꯎꯔꯒꯗꯤ ꯑꯩꯅ ꯁꯣꯏ ꯆꯦꯟꯗꯣꯏꯅꯤꯀꯣ ꯅꯪ ꯂꯝ ꯌꯥꯝ ꯍꯦꯜꯂꯤꯀꯣ ꯅꯪ ꯍꯥꯏ ꯌꯥꯝ ꯅꯨꯡꯁꯤꯅꯀꯣ ꯃꯃꯤꯡꯁꯦ ꯀꯧꯖꯩ ꯍꯥꯏ ꯀꯧꯖꯕꯁꯦ ꯃꯃꯤꯡ ꯑꯁꯦꯡꯕꯁꯤꯗꯤ ꯑꯗꯨꯝ ꯍꯥꯏꯗꯣꯛꯀꯅꯣꯅ ꯍꯥꯏꯔꯦꯕ ꯍꯥꯏꯗꯣꯛꯑꯒꯗꯤ ꯃꯁꯥꯅꯀꯣ ꯑꯗꯩ ꯑꯈꯪ ꯃꯤꯅ ꯇꯥꯔꯒꯗꯤ ꯅꯨꯡꯉꯥꯏꯖꯔꯣꯏꯗꯕꯗꯣ ꯑꯗꯨꯒꯤ ꯍꯥꯏꯗꯣꯔꯛꯀꯅꯣ ꯍꯥꯏꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟ ꯌꯥꯝ ꯀꯧꯅꯕ ꯃꯃꯤꯡꯁꯦ ꯑꯍꯜ ꯑꯉꯥꯡ ꯀꯣꯏꯔꯗꯤ ꯑꯕꯦꯝꯃ ꯊꯣꯟꯖꯜꯂꯁꯦ ꯑꯕꯦꯝꯃ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯣ ꯅꯨꯄꯥꯁꯤꯅꯗꯤ ꯋꯥꯔꯅꯤꯡꯁꯦ ꯑꯗꯨꯝ ꯊꯥꯕꯀꯣ ꯅꯨꯄꯤꯁꯤꯅꯗꯤ ꯁꯨꯡꯌꯥ ꯌꯥꯗꯕ ꯅꯨꯄꯤ ꯃꯆꯥꯁꯤꯅꯗꯤ ꯍꯥꯏꯔꯒꯀꯣ ꯀꯥꯏꯅꯔꯁꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯩꯅ ꯀꯣꯏꯒꯦ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯃꯣꯏꯅ ꯀꯣꯏꯒꯦ ꯍꯥꯏꯕꯒꯤ ꯑꯩ ꯌꯥꯕꯤꯕꯩ ꯋꯥꯅꯤ ꯀꯥꯏ ꯁꯨꯃꯥꯏꯅ ꯈꯨꯝꯕꯒꯨꯝꯕ ꯏꯄꯪ ꯄꯪꯒꯩ ꯄꯪꯉꯤꯔ ꯅꯠꯇ꯭ꯔꯒ ꯑꯁꯦꯡꯕꯩ ꯈꯨꯝꯃꯤꯔꯁꯨ ꯈꯪꯗꯦ ꯁꯤꯅꯁꯨ ꯍꯦꯜꯂꯦꯀꯣ ꯅꯨꯡꯁꯤꯕꯁꯦ ꯇꯧꯕꯒꯤꯗꯤ ꯅꯨꯡꯁꯤꯕ ꯃꯤꯅ ꯇꯧꯕꯁꯦ ꯏꯄꯛꯇ ꯄꯛꯏꯗꯅ ꯅꯨꯡꯁꯤꯗꯕ ꯃꯤꯅ ꯇꯧꯔꯛꯄ ꯊꯕꯛꯁꯤꯗꯤ ꯇꯧꯖ ꯁꯥꯏꯁꯦ ꯀꯥꯏꯅ ꯈꯜꯂꯤꯗꯅꯀꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯗ ꯃꯥꯅꯁꯨ ꯑꯗꯨꯝ ꯍꯥꯏ ꯑꯩꯈꯣꯏ ꯏꯃꯨꯡꯗꯗꯤꯅꯦ ꯌꯦꯟ ꯊꯣꯡꯖꯤꯟꯕꯁꯨ ꯌꯥꯗꯦ ꯑꯗ ꯁꯥ ꯌꯦꯟꯁꯦ ꯊꯣꯡꯕ ꯌꯥꯗꯦ ꯈꯣꯠꯇꯦ ꯅꯪ ꯑꯗꯨꯃꯗꯤ ꯈꯪꯖꯤꯜꯂꯨꯀꯣꯅ ꯍꯥꯏꯕ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤ ꯃꯆꯥꯁꯤꯗ ꯍꯥꯏꯔꯤꯁꯤꯅ ꯃꯥꯕꯨ ꯁꯣꯏꯗꯅ ꯂꯧꯔꯒꯦꯅ ꯈꯟꯖꯕꯒꯤ ꯍꯥꯏꯖꯕꯅꯦꯕ ꯅꯨꯄꯤ ꯃꯆꯥꯁꯤ ꯑꯗꯨꯝ ꯁꯦꯡꯅ ꯈꯨꯝꯃꯤ ꯑꯁ ꯑꯗꯨꯗꯤ ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯑꯩ ꯌꯦꯟ ꯍꯤꯟꯕꯗꯤ ꯉꯝꯃꯣꯏ ꯉꯥꯅꯨ ꯍꯤꯟꯕꯁꯨ ꯉꯝꯃꯣꯏꯀꯣ ꯃꯥꯁꯦ ꯄꯣꯛ ꯅꯨꯡ ꯀꯩꯀꯥ ꯑꯗꯨꯝ ꯂꯣꯏꯅ ꯆꯥꯏꯌꯦꯕꯀꯣ ꯕꯤꯐ ꯅꯨꯡ ꯀꯩꯀꯥ ꯑꯗꯨꯝ ꯂꯣꯏꯅ ꯆꯥꯕꯖꯥꯠꯅꯤꯗ ꯑꯩ ꯍꯦꯟꯕ ꯁꯨꯛꯉꯝ ꯉꯝꯃꯣꯏꯒ ꯍꯥꯏꯀꯣ ꯑꯗ ꯅꯨꯄꯥꯁꯤꯅ ꯍꯥꯏ ꯑꯩꯅ ꯑꯗꯨꯝ ꯂꯩꯔꯒ ꯀꯥ ꯃꯅꯨꯡꯗ ꯑꯗꯨꯝ ꯆꯥꯎ ꯀꯥ ꯃꯅꯨꯡꯗꯗꯤ ꯌꯥꯒꯅꯤ ꯑꯩꯈꯣই ꯏꯇꯩꯃꯁꯨ ꯑꯗꯨꯝ ꯆꯥꯏꯌꯦ ꯑꯗ ꯑꯩꯈꯣꯏ ꯃꯥꯁꯨ ꯈꯪꯉꯒꯁꯨ ꯑꯗꯨꯝ ꯈꯪꯗꯕ ꯁꯥꯏ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯑꯣꯏꯅ ꯆꯥꯛꯁꯪꯗ ꯄꯨꯁꯟꯕ ꯌꯥꯗꯕꯩ ꯋꯥꯅꯤ ꯑꯗꯨꯃꯛꯅ ꯅꯣꯏꯅ ꯀꯥꯗ ꯆꯥꯏ ꯈꯣꯠꯂꯦꯅ ꯉꯥꯡꯒꯗꯕꯗꯤ ꯂꯩꯇꯦ ꯈꯣꯠꯇꯦ ꯀꯥꯏꯅ ꯃꯥꯁꯨ ꯐꯖꯅ ꯅꯨꯄꯤ ꯃꯆꯥꯁꯤꯗ ꯍꯥꯏꯕꯤꯌꯦꯕꯀꯣ ꯑꯗꯨꯗꯒꯤꯗꯤ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤꯁꯦ ꯃꯥꯒꯤ ꯑꯣꯏꯔꯒꯦꯅ ꯆꯞ ꯌꯨꯡꯅ ꯈꯜꯂꯀꯥꯟꯗ ꯅꯣꯡꯃꯀꯣ ꯃꯣꯏꯕꯥꯅꯤꯁꯦ ꯁꯥꯎꯅꯩꯌꯦꯕ ꯈꯠꯅꯩꯌꯦ ꯈꯠꯅꯕꯁꯦ ꯅꯨꯄꯥꯁꯤꯒꯤ ꯋꯥꯍꯧꯗꯒꯤꯅꯤꯀꯣ ꯅꯨꯄꯥ ꯑꯇꯣꯞꯄ ꯀꯣꯏꯗꯦ ꯀꯥꯏꯅ ꯍꯥꯏꯅꯕ ꯑꯗꯩ ꯅꯨꯄꯤꯁꯤꯅꯁꯨ ꯅꯪꯁꯨ ꯍꯥꯟꯅ ꯀꯣꯏꯗꯨꯗꯤ ꯈꯣꯠꯇꯨꯗꯤ ꯅꯪꯅ ꯍꯥꯟꯅ ꯑꯗꯨꯝ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯀꯣꯏ ꯍꯧꯖꯤꯛꯅ ꯑꯍꯜ ꯑꯣꯏꯔꯀꯥꯟꯗ ꯀꯣꯏꯗ꯭ꯔꯥ ꯈꯣꯠꯇ꯭ꯔꯥ ꯑꯩꯁꯨ ꯑꯉꯥꯡꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯛꯄꯖꯥꯠꯅꯤ ꯁꯤꯗꯩ ꯅꯨꯄꯥꯁꯤꯅ ꯆꯦꯜꯂꯒꯦꯅ ꯈꯟꯕꯗꯒꯤ ꯃꯁꯦ ꯑꯁꯥꯏꯐꯥꯎ ꯊꯣꯛꯂꯛꯑꯣ ꯍꯥꯏꯔꯒ ꯄꯨꯔꯒꯦ ꯑꯉꯥꯡꯅꯤꯅ ꯀꯥꯏꯅ ꯈꯟꯕꯒꯤ ꯐꯩ ꯅꯪ ꯑꯩ ꯍꯧꯖꯤꯛ ꯂꯥꯛꯀꯦ ꯑꯩ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯀꯥꯏꯅ ꯍꯥꯏꯕꯁꯦ ꯂꯥꯛꯑꯦ ꯆꯠꯂꯒ ꯅꯨꯄꯤ ꯃꯆꯥꯒꯤ ꯃꯌꯨꯝꯁꯦ ꯃꯥꯁꯦ ꯌꯧꯔꯦ ꯊꯣꯡꯒꯥꯟꯁꯤꯗ ꯃꯥꯁꯦ ꯉꯥꯏꯔꯦꯕꯀꯣ ꯉꯥꯏꯔꯦ ꯃꯥꯁꯦ ꯑꯗꯨꯝ ꯈꯔ ꯃꯣꯏꯗꯥꯏꯒꯤ ꯃꯤ ꯂꯩꯕꯗꯣ ꯃꯥ ꯈꯤꯇꯪ ꯊꯥꯞꯇꯣꯛꯑꯒ ꯂꯩꯌꯦ ꯃꯥꯅ ꯆꯦꯟꯒꯦ ꯈꯟꯕ ꯇꯁꯦꯡꯅ ꯃꯥꯏꯗꯣ ꯃꯤꯒꯤ ꯃꯆꯥ ꯅꯤꯉꯣꯟꯗꯣ ꯍꯨꯔꯥꯟꯒꯦ ꯂꯥꯛꯏꯅꯦꯕ ꯍꯨꯔꯥꯟꯒꯦ ꯂꯥꯛꯄꯅꯤꯅ ꯐꯣꯡꯅ ꯊꯣꯡꯒꯥꯟꯗ ꯂꯩꯁꯟꯕꯗꯤ ꯌꯥꯗꯕꯅꯤꯅ ꯈꯤꯇꯪ
ꯂꯥꯞꯇꯛꯅꯒ ꯇꯧꯔꯒ ꯂꯩꯔꯦꯀꯣ ꯂꯩꯔꯒ ꯊꯣꯛꯂꯣ ꯍꯥꯏ ꯅꯨꯄꯤꯃꯆꯥꯁꯨ ꯌꯥꯒꯤꯔꯣ ꯀꯩꯗꯧꯕꯩ ꯅꯪ ꯍꯧꯖꯤꯛ ꯂꯥꯛꯏꯁꯦ ꯍꯜꯂꯣ ꯀꯥꯏꯅ ꯇꯧꯋꯦ ꯅꯪ ꯅꯁꯛꯇꯣ ꯑꯝꯇꯪ ꯌꯦꯡꯉꯒ ꯍꯜꯂꯒꯦ ꯂꯥꯛꯑꯣ ꯀꯥꯏ ꯍꯥꯏꯔꯒꯀꯣ ꯀꯧꯊꯣꯛꯑꯦꯅꯦ ꯃꯤꯒꯤ ꯃꯆꯥ ꯅꯤꯉꯣꯜ ꯑꯄꯪꯕꯤꯁꯦ ꯀꯧꯊꯣꯛꯑꯒ ꯃꯥ ꯁꯥꯏꯕꯨꯛꯇꯪ ꯆꯠꯂꯦ ꯁ꯭ꯋꯥꯏꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯣꯏ ꯀꯨꯏꯔꯣꯏ ꯀꯥꯏ ꯇꯣꯡꯉꯒ ꯑꯗꯨꯝ ꯊꯧꯔꯕꯖꯥꯠꯅꯤ ꯑꯗ ꯅꯨꯄꯤꯃꯆꯥꯁꯤꯁꯨ ꯃꯥꯁꯨ ꯑꯩꯈꯣꯏꯒꯤ ꯁꯨꯡꯌꯥ ꯌꯥꯅꯤꯡꯗꯕ ꯍꯦꯛꯇ ꯀꯞꯇꯅ ꯂꯥꯎꯗꯅ ꯇꯧꯕꯗꯤ ꯅꯠꯇꯦ ꯍꯔꯥꯎꯔꯤꯔꯥ ꯅꯨꯡꯉꯥꯏꯔꯤꯔꯥ ꯀꯣ ꯑꯩꯈꯣꯏ ꯑꯩ ꯂꯩꯍꯧꯔꯅꯤ ꯑꯩ ꯅꯉꯣꯟꯗ ꯆꯦꯟꯕ ꯉꯝꯃꯣꯏ ꯈꯣꯠꯂꯣꯏ ꯀꯩꯝ ꯍꯥꯏꯗꯦꯕꯀꯣ ꯑꯗꯨꯝ ꯀꯩꯅꯣꯝ ꯃꯁꯥꯗ ꯐꯥꯎꯕꯗꯣ ꯅꯨꯄꯥꯁꯦ ꯑꯗꯨꯝ ꯈꯪꯖꯕꯗꯣꯀꯣ ꯁꯦ ꯃꯣꯏꯕꯥꯅꯤꯁꯦ ꯆꯦꯜꯂꯦ ꯑꯗ ꯆꯦꯜꯂꯀꯥꯟꯁꯤꯗꯀꯣ ꯃꯃꯥꯟꯅꯕꯤ ꯃꯌꯨꯝꯁꯤꯗ ꯊꯩꯔꯦ ꯑꯗꯣ ꯊꯩꯔꯒ ꯃꯣꯏ ꯐꯤꯔꯣꯜ ꯍꯣꯡꯍꯜꯂꯦꯗꯅꯀꯣ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯣꯏꯕꯒꯤꯗꯤ ꯆꯦꯜꯂꯒ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯄꯁꯤꯗꯅꯦ ꯀꯌꯥꯗꯤ ꯐꯖꯈꯔꯦ ꯍꯥꯏꯗꯤ ꯌꯥꯝ ꯐꯖꯩ ꯍꯥꯏꯌꯦ ꯐꯖꯕꯁꯦ ꯅꯨꯃꯤꯠꯇꯨꯗꯅꯦ ꯅꯨꯄꯤꯃꯆꯥꯅ ꯁꯦꯠꯄ ꯁꯨꯠꯁꯦ ꯍꯧꯖꯤꯛꯀꯥꯟ ꯊꯥꯏꯅꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯍꯦꯃꯥꯕꯇꯤꯗꯣ ꯃꯗꯣ ꯌꯥꯝ ꯐꯖꯩꯗꯅ ꯃꯥꯅ ꯇꯣꯏꯅ ꯁꯤꯖꯤꯟꯅꯕ ꯑꯁꯪꯕ ꯃꯆꯨꯗ ꯄꯨꯔꯥ ꯂꯥꯏꯠ ꯑꯣꯏꯅ ꯉꯥꯡꯕ ꯑꯉꯥꯡꯕꯗꯣ ꯅꯠꯇꯕ ꯃꯆꯨ ꯆꯪꯂꯞ ꯇꯧꯕꯀꯣ ꯑꯗꯨꯒꯤ ꯐꯤꯗꯣ ꯑꯗꯨꯒꯤ ꯁꯨꯠꯇꯣ ꯁꯦꯠꯂꯦ ꯍꯥꯏꯕꯀꯣ ꯉꯧꯔꯣꯛꯅꯒ ꯉꯧꯔꯦ ꯑꯗꯒꯤ ꯃꯁꯝꯅꯒ ꯌꯥꯝ ꯐꯩ ꯃꯁꯝꯅꯒ ꯖꯨꯝ ꯇꯥꯕꯗꯨꯗꯀꯣ ꯃꯧꯅꯦ ꯁꯥꯗꯅ ꯃꯁꯝ ꯊꯥꯗꯣꯛꯄꯗꯣ ꯑꯩꯈꯣꯏꯒꯤ ꯁꯝꯒꯗꯣ ꯀ꯭ꯂꯤꯞꯅ ꯈꯔ ꯐꯥꯖꯤꯟꯖꯔꯒ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯁꯨꯠꯇꯣ ꯐꯖꯅꯒ ꯁꯦꯠꯂꯒꯅꯦ ꯐꯃꯨꯡ ꯅꯥꯀꯟꯗꯒ ꯏꯔꯦꯅ ꯃꯧꯅꯤ ꯆꯦꯜꯂꯕꯅꯤ ꯁꯥꯗꯅꯒ ꯐꯝꯃꯒ ꯂꯩꯔꯝꯕꯗꯣꯀꯣ ꯐꯝꯕꯗꯣ ꯌꯥꯝ ꯏꯁꯇꯥꯏꯜꯒ ꯇꯧꯗꯅ ꯊꯥꯏꯅ ꯀꯃꯂꯥ ꯃꯟꯗꯥꯅꯒ ꯃꯧ ꯑꯅꯧꯕꯤ ꯁꯥꯔꯒ ꯍꯥꯏꯅ ꯇꯧꯔꯒ ꯐꯝꯕ ꯑꯗꯨꯃꯥꯏꯅ ꯐꯝꯖꯕ ꯅꯠꯆꯗꯦꯀꯣ ꯏꯆꯝ ꯆꯝꯅ ꯑꯗꯨꯝ ꯐꯝꯃꯒ ꯂꯩꯔꯝꯃꯤ ꯍꯥꯏꯌꯦ ꯑꯁ ꯀꯩꯅꯣ ꯊꯃꯣꯏꯁꯦ ꯅꯨꯡꯁꯤꯃꯜꯂꯁꯨꯅꯦ ꯃꯥꯗꯤ ꯀꯞꯅꯤꯡꯕ ꯑꯃ ꯐꯥꯎꯏ ꯀꯩꯅꯣ ꯃꯥꯅ ꯌꯥꯝ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯑꯉꯥꯡꯅꯤꯀꯣꯁꯦ ꯑꯩꯒꯤ ꯑꯣꯏꯔꯕꯅꯤꯀꯣ ꯑꯩꯈꯣꯏ ꯌꯥꯝ ꯄꯥꯝꯖꯕ ꯄꯣꯠꯁꯦ ꯐꯪꯉꯒꯁꯨ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯏ ꯍꯥꯏꯗꯅꯀꯣ ꯑꯗ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯒꯦ ꯇꯧꯋꯦ ꯍꯥꯏꯀꯣ ꯇꯥꯒꯤꯕ꯭ꯔꯥ ꯇꯥꯗꯕ꯭ꯔꯗꯤ ꯑꯩꯈꯣꯏ ꯎꯔꯨꯗꯦꯗꯅ ꯃꯥꯅ ꯍꯥꯏꯔꯛꯄꯩ ꯋꯥꯅꯤ ꯃꯥꯅ ꯍꯥꯏ ꯅꯪ ꯉꯁꯤꯗꯤ ꯃꯧ ꯑꯣꯏꯔꯕꯅꯤ ꯅꯪꯁꯦ ꯌꯥꯝ ꯐꯖꯩ ꯀꯥꯏꯀꯣ ꯌꯥꯝꯅ ꯏꯀꯥꯏ ꯍꯥꯏꯗꯤ ꯏꯀꯥꯏꯕꯗꯣꯀꯣ ꯃꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯗꯤ ꯏꯀꯥꯏ ꯇꯥꯕ ꯑꯩ ꯑꯣꯏꯔꯁꯨ ꯏꯀꯥꯏ ꯇꯥꯕ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯏꯀꯥꯏꯗꯅꯒ ꯇꯧꯋꯦꯀꯣ ꯃꯃꯥꯏꯒꯁꯦ ꯉꯥꯡꯁꯟꯗꯅꯒ ꯇꯧꯋꯦ ꯑꯗꯨꯅ ꯍꯥꯏꯀꯣ ꯅꯨꯄꯥꯁꯦ ꯅꯪ ꯆꯟꯗꯣꯟ ꯑꯃ ꯊꯤꯟꯖꯜꯂꯨ ꯌꯥꯗ꯭ꯔꯥꯅ ꯑꯩ ꯆꯟꯗꯣꯟ ꯊꯤꯟꯕ ꯍꯩꯇꯦꯅ ꯍꯥꯏꯕꯖꯥꯠꯅꯤꯀꯣ ꯁꯤꯗꯒꯤ ꯆꯦꯜꯂꯦ ꯑꯗ ꯆꯦꯟꯕꯗꯒꯤꯀꯣ ꯃꯣꯏꯁꯦ ꯄꯥꯎ ꯍꯥꯏꯅꯔꯦ ꯑꯗꯩ ꯑꯁꯣꯝ ꯅꯥꯀꯟꯗꯩ ꯃꯃꯥꯟꯅꯕꯤꯗꯨꯅꯒ ꯍꯥꯏꯔꯛꯑꯦꯕ ꯁꯨꯝ ꯃꯒ ꯃꯁꯇꯔ ꯇꯧꯃꯤꯟꯅꯔꯛꯄ ꯃꯃꯥꯟꯅꯕꯤꯗꯨꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯗ ꯍꯥꯏꯔꯛꯑꯦ ꯑꯩ ꯁꯣꯝ ꯅꯥꯀꯟꯗ ꯁꯤꯗꯣꯔꯦ ꯅꯨꯄꯥꯗꯣ ꯑꯩꯅ ꯁꯦꯝꯕꯅꯤ ꯈꯣꯠꯄꯅꯤ ꯀꯥꯏꯅ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯍꯥꯏꯅꯕ ꯈꯪꯅꯕ ꯇꯧꯕꯗꯨꯗ ꯑꯩꯉꯣꯟꯗ ꯍꯪꯕꯅ ꯂꯣꯏꯔꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣ ꯅꯣꯏ ꯀꯥꯏꯗ ꯂꯩꯔꯤꯅꯣ ꯈꯣꯠꯂꯤꯅꯣ ꯀ ꯍꯥꯏ ꯑꯗ ꯃꯥꯁꯨ ꯃꯃꯥꯟꯅꯕꯤꯅ ꯍꯥꯏꯕ ꯑꯩꯈꯣꯏ ꯁꯤꯗ ꯊꯩꯔꯦ ꯊꯩꯕꯗꯨꯗꯤ ꯅꯪ ꯃꯐꯝꯗꯣ ꯈꯔ ꯂꯥꯞꯅ ꯍꯥꯏꯖꯟꯈ꯭ꯔꯣ ꯈꯣꯠꯈ꯭ꯔꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯀꯣ ꯃꯣꯏꯕꯥꯅꯤ ꯊꯨꯡꯅꯈꯤꯕ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯈꯤꯕꯗꯣ ꯁꯥꯎꯈꯤꯕ ꯈꯣꯠꯄ ꯅꯠꯇꯕ ꯉꯁꯥꯏꯒꯤ ꯃꯥꯅ ꯁꯦꯝꯃꯨꯏ ꯑꯉꯥꯡ ꯑꯣꯏꯅꯀꯣ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯅꯦꯅ ꯀꯩꯅꯣ ꯅꯨꯄꯥ ꯁꯦꯝꯕꯤ ꯍꯥꯏꯕꯗ ꯆꯦꯟꯈ꯭ꯔꯕꯅꯤ나 ꯈꯣꯟꯊꯤ ꯈꯔꯗꯤ ꯆꯥꯖꯕꯖꯥꯠꯅꯤꯗ ꯃꯅꯦꯁꯦ ꯆꯦꯟꯕꯒꯤ ꯅꯨꯃꯤꯗꯥꯡꯁꯦ ꯑꯩꯈꯣꯏ ꯐꯃꯨꯡ ꯑꯣꯟꯅꯕꯒꯤ ꯇꯨꯝꯕ ꯌꯥꯗꯦ ꯈꯣꯠꯇꯦ ꯀꯥꯏꯅ ꯂꯩꯕꯗꯣ ꯁꯤꯗ ꯊꯥꯕꯜꯒ ꯌꯦꯡꯃꯤꯟꯅꯩ ꯍꯥꯏꯀꯣ ꯊꯥꯕꯜꯁꯦ ꯍꯦꯛꯇ ꯃꯄꯨꯡ ꯐꯥꯅ ꯐꯖꯗꯅ ꯊꯣꯛꯄꯗꯤ ꯅꯠꯇꯕꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯔꯒꯁꯨ ꯃꯆꯦꯠ ꯑꯃ ꯊꯣꯛꯑꯒꯁꯨ ꯐꯖꯕꯤ ꯑꯃ ꯂꯩꯗꯥꯏꯅꯦꯀꯣ ꯐꯖꯩ ꯇꯨꯝꯕ ꯌꯥꯗꯦ ꯑꯗꯒꯤ ꯀꯣꯛꯁꯨ ꯏꯉꯥꯎ ꯉꯥꯎꯋꯦ ꯑꯩꯁꯦꯅ ꯍꯥꯏꯕꯖꯥꯠꯅꯤ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕꯤ ꯍꯥꯏꯗꯣ ꯁꯛꯇꯣ ꯃꯥꯏ ꯑꯣꯟꯁꯤꯟꯅꯔꯒ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯇꯨꯝꯅꯤꯡꯕꯁꯨ ꯐꯥꯎꯗꯕꯤ ꯆꯥꯅꯤꯡꯕꯁꯨ ꯐꯥꯎꯗꯕꯤ ꯅꯨꯡꯁꯤ ꯁꯛꯇꯝꯗ ꯑꯗꯨꯝ ꯌꯦꯡꯉꯒ ꯂꯩꯅꯤꯡꯕꯗꯣ ꯑꯣꯏꯕꯖꯥꯠꯅꯤ ꯃꯄꯥꯟꯗꯒ ꯊꯦꯡꯀꯥꯟꯗ ꯊꯣꯛꯑꯀꯥꯟꯗꯀꯣ ꯊꯥꯕꯜꯒꯁꯦ ꯌꯦꯡꯗꯅ ꯋꯥꯔꯤꯒꯁꯦ ꯃꯌꯥꯝ ꯁꯥꯟꯅꯗꯅ ꯇꯧꯋꯦ ꯍꯥꯏꯌꯦ ꯑꯗ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯍꯥꯏ ꯅꯨꯃꯤꯠꯁꯦꯀꯣ ꯑꯗ ꯄꯨꯡ 12:30 ꯑꯃꯃꯨꯛꯀ ꯇꯥꯔꯝꯗꯧ ꯃꯥꯜꯂꯦ ꯍꯥꯏ ꯃꯣꯏꯅ ꯇꯨꯝꯕꯒ ꯆꯪꯕꯁꯦꯀꯣ ꯊꯥꯗꯣ ꯁꯨꯝ ꯌꯦꯡꯕꯒꯤ ꯑꯗꯨꯝ ꯐꯖꯕꯗꯣ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯠꯁꯦ ꯑꯗ ꯅꯣꯡꯉꯥꯜꯂꯒ ꯂꯧꯕ ꯂꯥꯛꯑꯦ ꯂꯧꯕ ꯂꯥꯛꯑꯀꯥꯟꯗꯁꯨꯀꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯒꯤ ꯃꯃꯥꯁꯦ ꯁꯤꯁꯤꯅꯁꯨ ꯄꯥꯝꯗꯣꯏ ꯃꯑꯣꯡ ꯎꯠꯇꯦꯕꯀꯣ ꯑꯁ ꯃꯁꯛ ꯃꯇꯧꯅꯒ ꯐꯖꯕꯅꯦ ꯏꯪꯒ ꯂꯥꯎꯕꯅꯦ ꯑꯄꯥꯝꯕꯩ ꯃꯑꯣꯡ ꯑꯗꯨꯝ ꯎꯠꯂꯦ ꯂꯧꯔꯒ ꯃꯥꯁꯦ ꯃꯣꯏ ꯃꯌꯨꯝꯁꯤꯗ ꯄꯣꯔꯛꯑꯦ ꯃꯌꯨꯝꯗ ꯄꯣꯔꯒ ꯄꯥꯎ ꯅꯨꯡ ꯍꯥꯏꯗꯣꯛꯄ ꯆꯠꯂꯨꯔꯦ ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯊꯤꯜꯂꯛꯑꯣ ꯍꯥꯏꯌꯦꯅꯀꯣ ꯍꯥꯏ ꯑꯗ ꯊꯤꯟꯗꯣꯔꯦꯀꯣ ꯆꯥꯛ ꯏꯁꯤꯡꯒꯁꯦ ꯑꯩ ꯆꯥꯛ ꯊꯣꯡꯕꯗꯣ ꯍꯩꯇꯦ ꯈꯣꯠꯇꯦ ꯀꯥꯟꯗ ꯏꯆꯝ ꯆꯝꯅ ꯑꯗꯨꯝ ꯍꯥꯏꯗꯣꯔꯛꯑꯦꯕꯀꯣ ꯅꯨꯄꯤ ꯃꯆꯥꯁꯦ ꯑꯗ ꯃꯇꯩ ꯃꯅꯥꯒ ꯊꯣꯡꯗꯅ ꯈꯣꯠꯇꯅ ꯌꯥꯝ ꯏꯔꯥꯡ ꯂꯥꯡꯕꯗꯣꯀꯣ ꯑꯩꯈꯣꯏ ꯅꯨꯄꯤ ꯆꯤꯠꯂꯦ ꯀꯥꯏꯅꯒ ꯑꯩꯈꯣꯏ ꯌꯦꯡꯕꯒ ꯂꯥꯛꯇꯅ ꯏꯃꯥ ꯀꯩꯅꯣ ꯁꯤꯗꯤ ꯃꯁꯛ ꯈꯨꯐꯖꯁꯤꯗꯤ ꯀꯥꯏ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯃꯤꯅꯒ ꯍꯥꯏꯅꯕꯗꯣ ꯅꯪꯒ ꯌꯥꯝ ꯆꯥꯟꯅꯗꯦ ꯅꯪꯗꯤ ꯅꯁꯥ ꯐꯔꯤꯔꯁꯨ
pura phawsu natte noirasu pura noibsu natte matum ita taradana kainaga laknabibudu nupi masak yam phajai kholi kainaga haibasna mase yam haraujebako ha cheptha yengbasda ne mase ngakli sek na bani khangbra ada saigi nupi mjali man ikai bu kai bu cha sing yam cha trabjani buko mana ORS ka se leiragane ORS ka je dum bishalli mo lekai machen nupi jing dako se waram manim te pitho kainaga ke haini yam nungsibudo ado thakningde kana khitanga thakaga ko khoi thakningde kana khitanga sana takka sugatli sugatpasida ko ngaujabado mana sugatpasi uraga su penjaiye chanabase khoi chenba kanda nupi mimda thinbada chanabase phajaroidrana bas yam pakhajabado cheptha dona yengse ada mana makna di haide ikai bani na ma sel thokbas na tabna mamana bakra chimhen phawadaga chana bakra phajalu ko mo sogni mi yam gan bani kanaga haihan bado ko nupim ja sina ju ai chana ba adu yawi khoidi kitang singai punai kan haibaso haija de ma angang ni na khangda bani na ko admaina ga mamana bona haihan dana ko chana ba leidagi amuka hen na lehan dana ga taraga thinbagi timing se yoksale de thinbagi cha singda charaga degi nupim ja se ko chandonga thinbai tamina ko modai gi kitang leisabi kitang litak tawile haidi khoi mau nung lakpada he kbb de luhombagi bor nung ga kbb leisabi ama lei hai ko am li rabati na tikitang haitoi sing toi bai tar mana ga kb ko asma samga se kai khupajano kan hai awon samnung ga ning te jana pul hai ma se chin mada paisa pi nei hai ko da chin mada ga paisa pi na basi da ma se mai kas de lei rebo ko lei ra ka si da ko abi mase pajana keraga koi ma pra heavy daga phasna keraga red machung ga setlaga ko koi masam ga se pajana ga pullaga achuni ma yala chang pajani da achuni sina yellow machu yale hai ko yamun na yege ye adung hausi pau kaung do hai bani da mai manaksi da chang ebo ko chang aga koi khoiram nei hai ada khoiram na bodo hoji kan dum utnare dana ko phone da ada khoiram me mangon do ko khoiram ga mana paisa se pi ko piraga su kapning ga bodo nupi ma ga su kapning dro paisa se yani da ga hai di tap ka loksali si khak taro ga hai khangbra ada yam da bra hai ko nupas da an pi phagi to buni da hai jani abi phagi to buni da kai man me am pa mi jani paisa da magi ingau ngau ma to du ko nupa sam kapning bodo mai thamoi sida ma se chakhrani ko adum amu mayum da yawgra kari haik tu bang sagi migi satpaloi dribale yang sakalak pada ngai bale yang patlang thadala purak panina masana lalura banina ko thamoi da kaino ma di phaujage yam nungai te do nupim cha ma abema se mali kem ta khanda ba male adum thokre ko ma se ka ji da ma thokhi bus da ma sa je thamoi se yamna tobom le pang khangda ba irang lang bodo mai tar ma se mai ka gi phamung ji da pham tharaga leba ko numi se jep tharaga mu yeng do prag yeng ke sumi chilu nupi keno thin gadawagi lekai hingodogi myam leibani na adumoksu angang macha ma hek nattabani na mina chopi hai gidra kaine khanbagi ma se ka manung sida ko yam khoirang na khoisau na leiye ada wari se sina loidribo ko ai se khanau yam naiba tonsin tawira kaino khanau se yam nai aduna wari se ngasi gi oina di sida loisinjarage makha taba saruk tuna ai mathang da ko yam thuna puraga laksa ge wari tabi ba mayam na waro bitena baning singjari